welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Good afternoon, ELITETV ki test cartoon ki mahau meng tawi su tara mukchari maroi na ngasi si yaman nungai ba nimit haiba tare maroi na wi Christian lining chetpa singki adugumba yamna Jesus Christ poki wadam ba Christmas ki nimini nimena sida khoi Christian lining chetpa Manipur amsung Manipur pandala re china khudimmakta ELITETV ki maki de ge makul pizari maroi na misna lakpada Manipur da ing tappa tangdu leita ba santi leba Manipur amupurakpa Odeshanu Haidana Kuisu of Proposal Pizage. Maruna Hamade Lokasake, Tesu cartoon gi Dumba, Nasiki Pau Sissing the Haiter in Pal from the book Pau Sissing cartoons in the cartoonising na Kari Haining Liba, Kari Ponong Liba, Kari Wakal Liba, Miam, the Tamzage, Maruna Hamble Kosake, Sanga Express key on Topanida Hybrid. On Topanida Hyba, cartoons the young view and Pazava Sida, and Sinamagi Mangon Sida, Adumba, Lilagi, Polisa Baitare. Aduga chauba photo ama thelaga thambani ada laikai gi hanam malaga hangne agro anga malaga is kaigino khura lilagi police saba ta bujaugi photo chauna theli sena ada saigi handina khume operation chathra ko matamda police ki yum oirabo ningdana manung da chaklak tanabani noning musjawni haji khoi combing operation chathaba gi paw dum phange Maruina koi capture upon Mishidi Chingum the capture have media report later aduga operation Jatabana Tampaka Chatari have given a Miam Pendaba, Colau Miamalay, or Changa Chang operation Tabasida, Miam Wanaba, Adugi Tava, quick report Miams later, Manapagi in a Togutuni. My potose Mangona town telegraph, City Police Yumnina, Rudi Tibada, Yam Kanaka, Notorgum Si Hana, Chat Kinabagi, Adum Mamagi. Low sing Tona lissing low sing Maputo Ganda, Tambaduni Mina, missing sing badum lay, the minus Sindaba, Otoba, Mayam Siga Poto, Naminaba, even Lalobugi losing Naminaga, Labi Zapada, Poto, the Ulaga Chatpagi, Mayam, Pau lay, at the Gese, Chief Minister Boyro, Prime Minister Boro, Naminaga, Marie Matagi type, Tato, Mayam Sule, the Magi, who don't solve doing as I get hands in localization. Operation Sakum Tamsida, my photo, police photo, the tele, police was saying Munate, Lilagini, Tabuzagini, Telesiaduna. So my arms were Yai kind of Kanzava, Adamba, Cartoni, and some again. But the relation of Quay Chanalebaki, Lloyd Dana Hivesni, Lloyd the never cartoons young view. I did the Sagi Kanosana Haide, Emily, mine, Pete Haidni. Moigi bus to Lamtung from Jogdana Hale and Hiva, the piece na Kume. Emile Maya pull up to Lagasalam Lagadi, Kumichi, Karanung, with the banana, mind the piece so mind the pies of Nagayim to the Mogi bus say around the Minini, Subangarang Japanese Christmas, the Chalamudra, Chalamudra, the Majima Pauli tree, Adugangarang, Imphal, Maugi, the Chetkiang in Paltra, some put happening around Kutumang, Pogak Halakiba Duga, Minkasigi media reporter, Koi Assam Rifles, nothing a channel like having a power suit of Yoribaduni, and a size Dani, locally Basakai, Kongtang, Si, Karam Wakalon, Kanana advice of no Hiba to one from Yamangi, and Slada, Chatle, Tauting, Security, Matamanga, Le Meama, Convoy Puraga Chatle, Carino, Oibiaba, the Oridaba, possible and impossible Meama, a quick permutation and combination, Kai mathematics kilo Meama, Watonba, advisor Meama Legani, Ting Tang Meama Lemani, Aduga, do Tang Meam Sulerangani. And other photo than the day, Mogi bus so long from the Hale and Havana, the patient. Emily Mayam pull up to Naga, Talon, the Kumek Random with the banana. Pano Pazani Hive, Emily Mayam to Santi, Pauzil, P. Nika and Tona, Security Mayam, Emily Mayam, Dugi,
ꯁ꯭ꯀꯣꯔꯠ ꯃꯌꯥꯝꯗꯨꯒ ꯌꯥꯎꯔꯒ ꯆꯠꯂꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯐꯖꯕ ꯄꯥꯎ ꯑꯃꯁꯨ ꯑꯣꯏꯕ ꯌꯥꯏ ꯀꯥꯏꯅꯒ ꯃꯌꯥꯝ ꯈꯟꯅꯕꯗꯨꯅꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯑꯗꯨ ꯂꯧꯔꯤꯕ ꯈꯣꯡꯊꯥꯡꯁꯤ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯀꯥꯟꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯣꯐꯀꯣꯔꯁ ꯑꯗꯩ ꯍꯧꯖꯤꯛꯁꯤ ꯏꯂꯦꯛꯁꯟ ꯅꯛꯁꯜꯂꯛꯑꯦ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯏꯂꯦꯛꯁꯟ ꯑꯗꯨꯅ ꯏꯂꯦꯛꯁꯟꯁꯤꯅ ꯑꯃꯨꯛ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯗꯣꯏꯕ꯭ꯔꯥ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯀꯥꯡꯄꯣꯛꯄꯤꯗ ꯉꯔꯥꯡꯁꯨ ꯅꯍꯥꯟ ꯅꯨꯡꯗꯥꯡ ꯑꯣꯏꯗꯣꯏꯅꯤ ꯅꯨꯃꯤꯗꯥꯡꯗ ꯄꯨꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯦꯗꯤꯀꯦꯜ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯃꯦꯆꯤꯟ ꯑꯗꯨꯒ ꯑꯦꯛꯁꯔꯦ ꯃꯦꯆꯤꯟ ꯂꯨꯄꯥ ꯂꯥꯛ 95,000ꯔꯣꯝꯒꯤ ꯃꯩ ꯊꯥꯈ꯭ꯔꯦ ꯀꯥꯏꯅ ꯇꯧꯔꯤꯕꯗꯨꯅꯤ ꯑꯗꯨꯅ ꯂꯥꯟꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯗꯒꯦ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯁꯥꯟꯇꯤ ꯑꯁꯤ ꯀꯃꯥꯏꯅ ꯍꯟꯖꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤꯗꯨꯅꯤ ꯑꯗꯨꯅ ꯁꯤꯗꯁꯨ ꯑꯆꯧꯕ ꯃꯦꯁꯦꯖ ꯄꯤꯕ ꯀꯥꯔꯇꯨꯟꯅꯤ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯍꯥꯏꯕꯗꯨꯅꯤ ꯕꯥꯂꯣꯍꯦ ꯑꯁꯤꯗ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯑꯣ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯑꯁꯣꯝꯗ ꯅꯨꯡꯇꯤꯒꯤ ꯈꯠꯅꯩ ꯎꯅꯕ ꯌꯥꯗꯦ ꯍꯥꯏꯅꯦꯅ ꯑꯗꯩꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯁꯥꯎꯔꯛꯇꯅ ꯍꯥꯏꯕꯅꯤ ꯍꯥꯏ ꯆꯠꯂꯨ ꯄꯥꯟꯖꯤꯗꯣ ꯀꯗꯥꯏꯗꯅꯣ ꯃꯌꯨꯝ ꯇꯥꯛꯑꯣꯅ ꯄꯥꯟꯖꯤꯗꯨꯅ ꯌꯥꯝ ꯄꯛꯅꯩ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯀꯨꯊꯤꯒꯁꯤ ꯌꯦꯡꯅꯔꯀꯥꯟꯗ ꯌꯨꯝ ꯀꯩ ꯄꯥꯟꯅꯕꯅꯤ ꯑꯩꯈꯣꯏ ꯆꯠꯅꯕꯤ ꯇꯧꯅꯔꯤꯁꯤꯡꯁꯤꯗꯩꯗ ꯁꯣꯝ ꯅꯥꯀꯟꯗ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯁꯣꯝꯗ ꯅꯨꯡꯇꯤꯒꯤ ꯈꯠꯅꯕ ꯑꯗꯩ ꯈꯠꯅꯩ ꯎꯅꯕ ꯌꯥꯗꯦ ꯍꯥꯏꯅꯦꯅ ꯃꯥ ꯄꯥꯟꯖꯤ ꯐꯨꯅꯤꯡꯉꯛꯄꯗꯨꯅꯤ ꯃꯥꯅ ꯄꯛꯅꯩꯅ ꯊꯥꯖ ꯌꯣꯟꯖꯕ ꯇꯧꯖꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯥꯅ ꯄꯛꯅꯩ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯅꯤ ꯀꯨꯟꯗꯂꯤ ꯆꯥꯅꯩ ꯀꯨꯊꯤ ꯆꯥꯅꯩ ꯍꯥꯏꯗꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯒ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯑꯦ ꯍꯥꯏꯕꯗꯨꯗ ꯅꯨꯄꯥꯁꯤꯅ ꯈꯔ ꯋꯥꯔꯧꯔꯞ ꯇꯧꯅ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯤꯅ ꯉꯥꯡꯉꯛꯄꯒꯤ ꯁꯤꯟꯅꯤ ꯑꯗꯨꯝ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯗꯨꯝ ꯊꯣꯛꯇꯕ ꯅꯠꯇꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝꯕꯗ ꯕꯦꯁ ꯇꯧꯕꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯣꯏꯔꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗꯩꯗ ꯑꯍꯜ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃ ꯍꯪꯕ ꯂꯥꯛꯄꯅꯤ ꯁꯤꯕꯨ ꯕꯤꯃꯂꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯣꯅ ꯑꯗꯩꯗ ꯃꯆꯥꯅꯨꯄꯤꯁꯤꯅ ꯊꯣꯛꯂꯛꯑꯒ ꯀꯩ ꯈꯨꯝꯒꯦꯗ ꯏꯃꯥꯗꯤ ꯅꯨꯄꯥ ꯑꯃꯒ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯆꯠꯈ꯭ꯔꯦ ꯄꯨꯄꯨꯅ ꯀꯩ ꯍꯥꯏꯅ ꯑꯗꯨꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯅꯤ ꯑꯗꯨꯝ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯗꯨꯝ ꯈꯔ ꯉꯥꯎꯁꯤꯟꯅꯕ ꯈꯣꯠꯆꯤꯟꯅꯕ ꯂꯝꯍꯦꯟ ꯇꯨꯍꯟꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯏꯁꯨ ꯋꯥꯔꯕ ꯁꯤꯗꯩꯗ ꯃꯌꯥꯝ ꯂꯥꯟꯊꯦꯡꯅꯔꯤ ꯆꯠꯂꯛꯁꯤꯗ ꯑꯩꯈꯣই ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯔꯤꯜ ꯁꯦꯝꯃꯒ ꯁꯤꯗꯩꯗ ꯐꯖꯗꯕ ꯃꯑꯣꯡ ꯃꯇꯧ ꯎꯠꯄ ꯃꯌꯥꯝ ꯑꯃ ꯊꯥꯒꯠꯂꯛꯄꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯔꯤꯕꯅꯤ ꯃꯌꯥꯝꯁꯤꯗꯩꯗ ꯈꯪꯅ ꯈꯪꯅ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯂꯩꯕꯅꯤ ꯃꯥꯒꯤ ꯃꯅꯦꯝ ꯃꯀꯨ ꯂꯩꯕꯅꯤ ꯑꯗꯒꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯂꯩꯔꯤꯕꯅꯤ ꯃꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠꯇꯨꯗꯤ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯅ ꯅꯠꯇ꯭ꯔꯒ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯗꯨꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯋꯥꯍꯪꯁꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯅ ꯈꯤꯇꯪ ꯄꯨꯁꯜꯂꯛꯏ ꯄꯣꯠꯇꯤ ꯑꯗꯨꯅꯤ ꯁꯤꯗꯩꯗ ꯃꯣꯔꯦꯜ ꯀꯦꯔꯦꯛꯇꯔꯁꯤ ꯌꯦꯡꯉꯣ ꯏꯃꯥꯗꯣ ꯅꯨꯄꯥ ꯑꯃꯒ ꯃꯥꯏ ꯃꯄꯥꯒ ꯆꯠꯈꯤꯕ ꯅꯠꯇꯦ ꯕꯕꯥꯒ ꯆꯠꯈꯤ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯏꯁꯦ ꯅꯨꯄꯥ ꯑꯃꯒ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯈꯤꯇꯪ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯗ ꯀꯔꯤꯝꯇꯪ ꯎꯠꯂꯛꯅꯕ ꯍꯣꯠꯅꯕ꯭ꯔꯥ ꯀꯥꯔꯇꯨꯟꯁꯤꯅ ꯑꯗꯨꯝꯕꯒꯤ ꯐꯤꯕꯝꯗꯨꯅꯤ ꯑꯗꯨꯅ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯨꯝ ꯔꯤꯜꯗ ꯀꯔꯤꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯄꯩꯁꯥ ꯐꯪꯕ꯭ꯔꯥ ꯃꯗꯨꯝꯕ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯌꯦꯡꯕꯗꯕꯨ ꯋꯥꯅ ꯐꯪꯖꯒꯗꯕ ꯃꯌꯥꯝꯗ ꯏꯔꯥꯏ ꯍꯦꯛ ꯂꯥꯏꯅ ꯃꯌꯥꯝꯗ ꯏꯔꯥꯏ ꯂꯥꯏꯅ ꯎꯍꯟꯕꯒꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯠꯅꯕꯤ ꯑꯃ ꯇ꯭ꯔꯦꯟ ꯑꯃ ꯌꯥꯝ ꯀꯟꯅ ꯆꯠꯂꯛꯏ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯌꯥꯝꯅ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯃꯥꯒꯤ ꯐ꯭रीडम ꯇꯨ ꯑꯦꯛꯁꯄ꯭ꯔꯦꯁ ꯑꯗꯨꯒ ꯐ꯭रीडम ꯇꯨ ꯁ꯭ꯄꯤꯆ ꯂꯩ ꯍꯥꯏꯔꯒꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯑꯗꯨꯝꯕ ꯈꯦꯠꯅꯕ ꯋꯦꯁꯇꯔꯟ ꯂꯣꯝꯗ ꯆꯠꯂꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯌꯥꯝꯅ ꯀꯟꯖꯥꯔꯕꯦꯇꯤꯞ ꯑꯣꯏꯕ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯒ ꯈꯔ ꯆꯠꯅꯕ ꯌꯥꯗꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅ ꯂꯩꯔꯤꯁꯤ ꯑꯗꯨꯅ ꯍꯦꯛꯇ ꯔꯥꯏꯠ ꯃꯥꯟꯅꯔꯦ ꯑꯗꯨ ꯃꯥꯟꯅꯔꯦꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯅ ꯑꯗꯨ ꯍꯥꯏꯔꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯗꯕ ꯈꯔꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯍꯦꯛ ꯍꯦꯛ ꯀꯥꯎꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯛꯄ ꯃꯗꯥꯏꯗꯨꯗꯅ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯀꯩꯒꯨꯝꯕ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯒꯦ ꯃꯦꯁꯦꯖ ꯑꯃ ꯄꯤꯒꯦꯅ ꯑꯗꯨꯝ ꯌꯦꯛꯂꯛꯄ ꯀꯥꯔꯇꯨꯟ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯈꯤꯇꯪ ꯂꯩꯔꯤꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯔꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯉꯥꯛꯊꯣꯛꯄꯅ ꯐꯕ꯭ꯔꯥ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯍꯥꯏꯕ ꯃꯐꯝꯗꯨꯁꯨ ꯃꯦꯁꯦꯖ ꯄꯤꯕꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤꯅꯤ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯗꯨꯅꯤ ꯑꯗ ꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯅꯨꯡꯉꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯋꯥꯕꯤꯔꯨꯔꯅꯨ ꯍꯧꯖꯤꯛꯇꯤ ꯑꯍꯣꯡꯕ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯂꯅꯤꯅ ꯍꯥꯏꯕꯗ ꯑꯍꯟꯁꯤꯅ ꯃꯥꯏ ꯃꯃꯥꯟꯅꯕꯁꯤꯅ ꯍꯥꯏꯔꯦ ꯍꯣꯏꯅꯦ ꯚꯣꯠ ꯂꯥꯛꯇꯧꯔꯕꯅꯤꯅ ꯁꯣꯏꯗꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯛꯂꯅꯤꯅ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯩ ꯃꯃꯥꯡꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯍꯧꯖꯤꯛ ꯚꯣꯠ ꯅꯛꯁꯜꯂꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟ ꯆꯠꯊꯅꯔꯅꯤ ꯍꯧꯖꯤꯛ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯂꯣꯏꯅ ꯋꯥꯏ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯖꯒꯥꯁꯤꯡꯗ ꯂꯩꯕꯁꯤꯡꯅ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯕꯅꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕ ꯊꯥ 9 ꯑꯩꯈꯣꯏꯃꯛꯁꯨ ꯑꯁꯨꯛ ꯌꯥꯝ ꯋꯥꯔꯤ ꯁꯤꯗꯩꯗ ꯑꯗꯨꯅ ꯃꯅꯨꯡꯁꯤꯗ ꯌꯥꯝꯅ ꯋꯥꯕ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯕ ꯂꯥꯟꯁꯦ ꯄꯥꯝꯗꯤ ꯄꯥꯝꯗ꯭ꯔꯕ ꯑꯗꯨꯒ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯗ꯭ꯔꯕ ꯑꯗꯨꯒꯤ ꯄ꯭ꯔꯦꯁꯔꯅ ꯆꯠꯄ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯂꯩꯕꯅꯤ ꯅꯥꯀꯟ ꯑꯅꯤꯃꯛꯇꯅꯤ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯂꯥꯎꯗꯤ ꯂꯥꯎꯅꯤꯡꯕ ꯐꯣꯡꯗꯤ ꯐꯣꯡꯗꯣꯛꯅꯤꯡꯕ ꯐꯣꯡꯗꯣꯛꯂꯨꯔꯒ ꯑꯃꯨꯛ ꯀꯔꯤ ꯈꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯀꯔꯤ ꯆꯤꯡꯅꯕ ꯑꯀꯤꯕ ꯀꯌꯥ ꯂꯩꯕ ꯑꯗꯨꯒ ꯄꯣꯠꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯀꯩꯒꯨꯝꯕ ꯑꯍꯣꯡꯕ ꯈꯔꯗꯤ ꯂꯥꯛꯑꯅꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯏꯂꯦꯛꯁꯟ ꯂꯥꯛꯇꯣꯔꯦ ꯏꯂꯦꯛꯁꯟ ꯂꯥꯛꯑꯗꯤ ꯃꯥꯅ ꯉꯝꯅꯕ ꯀꯥꯅꯕ ꯃꯥꯒꯤ ꯄꯥꯔꯇꯤꯒ ꯍꯣꯠꯅꯔꯅꯤ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯑꯝꯇ ꯋꯥꯔꯨꯔꯅꯨꯅ
ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯅꯤꯁꯅ ꯊꯝꯃꯛꯄ ꯃꯦꯁꯦꯖꯅꯦ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯗꯨꯅꯤ ꯑꯗ ꯈꯕꯔ ꯄꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯁꯣꯐꯥꯗ ꯑꯗ ꯃꯥꯅ ꯍꯥꯏ ꯑꯣꯖꯥ ꯃꯁꯥ ꯅꯥꯜꯂꯒ ꯁꯥꯇ꯭ꯔ ꯆꯃꯣꯠꯅꯔꯗꯤ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜ ꯑꯣꯏꯅꯤꯅ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯁꯤ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯁꯤꯒ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯒ ꯈꯦꯠꯅꯕꯗꯣ ꯍꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯈꯔꯗ ꯌꯨꯅꯤꯐꯣꯔꯝ ꯅꯥꯏꯕ ꯈꯣꯠꯄ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯊꯕꯛ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯃꯁꯤꯗꯤ ꯌꯥꯝ ꯐꯦꯛꯅꯤ ꯃꯁꯤꯗ ꯑꯃ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕ ꯅꯠꯇꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯕꯁꯤꯅ ꯍꯦꯛꯇ ꯀꯣꯏꯁꯟꯕꯨ ꯁꯦꯝꯒꯗ꯭ꯔꯥ ꯀꯔꯤꯕꯨ ꯇꯧꯒꯗ꯭ꯔꯥ ꯑꯃ ꯇꯧꯅꯤ ꯑꯗꯨꯒ ꯒꯃꯦꯟ ꯁ꯭ꯀꯨꯜꯒꯤꯁꯤꯗꯤ ꯑꯌꯥꯝꯕꯅ ꯃꯣꯁꯂꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯗꯩ ꯒꯃꯦꯟ ꯁ꯭ꯀꯨꯜꯁꯤꯡ ꯍꯣꯔꯒ ꯂꯩꯕ ꯑꯗꯒꯤ ꯑꯣꯖꯥ ꯅꯤꯐꯨ ꯌꯥꯡꯈꯩ ꯂꯩꯕ ꯁꯥꯇ꯭ꯔꯅ 5-10ꯈꯛ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯔꯦꯁꯤꯌꯣ ꯑꯣꯟ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯑꯃꯗ ꯑꯣꯖꯥ 3.5 ꯊꯨꯡꯕꯒꯤ ꯃꯐꯝꯐꯥꯎꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯗꯨꯒ ꯇꯣꯂꯣꯞꯁꯨ ꯆꯥꯎꯅ ꯆꯥꯕ ꯑꯗꯒꯤ ꯄꯨꯡ 10-11 ꯆꯠꯄ ꯑꯗꯒꯤ ꯑꯣꯖꯥ ꯂꯩꯇ ꯁꯥꯇ꯭ꯔ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯑꯗꯒꯤ ꯍꯧꯖꯤꯛꯁꯤ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯔ ꯄꯣꯁꯇꯤꯡꯁꯤꯗꯤ ꯆꯤꯡꯗ ꯊꯥꯕ ꯍꯥꯏꯗꯣ ꯄꯥꯡ ꯊꯥꯅꯔꯣꯏꯗꯕꯅꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯗꯣꯔꯕꯅꯤꯅ ꯇ꯭ꯔꯥꯟꯁꯐꯔ ꯄꯣꯁꯇꯤꯡꯗꯨ ꯊꯥꯗ꯭ꯔꯦ ꯇ꯭ꯔꯥꯟꯁꯐꯔ ꯄꯣꯁꯇꯤꯡ ꯊꯥꯗ꯭ꯔꯕꯅꯤꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯐꯤꯈꯥꯎꯗꯨ ꯊꯥꯒꯠꯂꯝꯃꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯪꯅꯕ ꯃꯐꯝ ꯂꯩꯕꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯣꯖꯥ ꯃꯁꯥ ꯅꯥꯜꯂꯒ ꯁꯥꯇ꯭ꯔ ꯆꯃꯣꯠꯅꯔꯗꯤ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜ ꯑꯣꯏꯅꯤꯅꯥꯅ ꯁꯨꯝ ꯌꯥꯝꯅ ꯐꯖꯕ ꯁꯤꯁꯨ ꯃꯦꯁꯦꯖ ꯄꯤꯕ ꯑꯗꯨꯝ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯗꯁꯥꯅꯤꯌꯦ ꯍꯥꯏꯗꯨꯅꯤ ꯗꯁꯥꯅꯤꯌꯦ ꯑꯁꯤꯗ ꯀꯔꯞꯁꯟꯒꯤ ꯃꯇꯥꯡꯗꯅꯤ ꯁꯤꯁꯨ ꯅꯣꯛꯅꯤꯡꯕ ꯐꯖꯕ ꯑꯃ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯌꯥꯝ ꯁꯤꯡꯕ ꯃꯤꯅꯤꯁꯇꯔꯅꯤ ꯊꯤꯀꯥꯗꯔꯗꯒꯤ ꯂꯨꯄꯥ 250 ꯂꯧꯍꯧ ꯐꯥꯎ ꯈꯪꯂꯝꯃꯦꯅ ꯍꯧꯖꯤꯛꯁꯤ ꯄꯔꯁꯦꯟꯇꯦꯖꯀꯤ ꯀꯔꯤꯒꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯂꯦꯞꯄꯝꯃꯅꯤ ꯃꯇꯝꯗꯨꯗ ꯄꯔꯁꯦꯟꯇꯦꯖꯀꯤ ꯀꯔꯤꯕ ꯃꯌꯥꯝꯁꯦ ꯑꯦꯅꯤ ꯑꯗꯨ ꯃꯤꯅꯤꯁꯇꯔꯒꯤꯗꯤ 30%ꯅꯤ ꯑꯗꯨꯅ 20ꯅꯤ ꯑꯗꯨꯅ 15ꯅꯤ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯛꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟ ꯀ꯭ꯔꯣꯔꯒꯤ ꯊꯕꯛ ꯁꯨꯕꯁꯤꯡꯗ ꯃꯁꯤꯒꯤ ꯏꯁꯨꯁꯤ ꯂꯩ ꯑꯗꯨꯅ ꯊꯤꯀꯥꯗꯥꯔꯁꯤꯡꯁꯨ ꯀ꯭ꯔꯣꯔ 5 ꯇꯥꯕꯗꯨꯗ ꯂꯨꯄꯥ ꯂꯥꯛ 5 ꯄꯤꯊꯣꯛꯑꯝꯕꯗꯤ ꯀꯔꯤꯝ ꯈꯟꯗꯦ ꯃꯥꯗ ꯐꯪꯉ ꯂꯣꯏꯔꯦꯅ ꯑꯗꯨꯅ ꯀ꯭ꯔꯣꯔ 5ꯗꯨꯗ ꯃꯥꯅ ꯂꯥꯛ 5 ꯄꯤꯊꯣꯛꯕꯗꯨꯁꯨ ꯅꯥꯀꯟꯗ ꯀ꯭ꯔꯣꯔ 1.5-2 ꯇꯣꯡꯉꯒ ꯃꯥ ꯁꯨꯒꯗꯣꯏꯅꯤꯅ ꯁꯨꯝꯕꯒꯤ ꯃꯊꯪ ꯁꯨꯝ ꯌꯦꯡꯅꯈꯤꯕꯗ ꯂꯩꯔꯤꯕ ꯗꯤꯕꯂꯞꯃꯦꯟꯒꯤ ꯋꯥꯔꯛꯁꯤꯡꯁꯤꯅꯤ ꯀꯣꯏꯂꯥꯁ ꯊꯥꯔꯒ ꯍꯧꯖꯤꯛ ꯅꯥꯄꯤ ꯍꯧꯒꯠꯄ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯒꯤꯁꯤ ꯌꯦꯡꯕꯤꯌꯨ ꯒꯕꯔꯅꯔ ꯃꯃꯥꯡꯒꯤ ꯊꯥꯗ ꯃꯌꯥ ꯂꯣꯏ ꯈꯤꯒꯠꯂꯒ ꯂꯩꯕꯅꯤ ꯅꯍꯥꯟꯁꯨ ꯍꯥꯏꯖꯕꯗꯣ ꯅꯨꯡꯁꯤꯡꯗꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯁꯤ ꯀꯗꯣꯝꯗ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯗꯨꯅ ꯉꯁꯥꯏ ꯃꯤꯅꯤꯁꯇꯔꯅ ꯂꯣꯏ ꯎꯕꯗꯣ ꯍꯥꯏꯗꯤ ꯃꯥꯅ ꯂꯣꯏ ꯈꯪꯕꯗꯨꯅꯤ ꯑꯗꯨꯅ ꯊꯤꯀꯥꯗꯥꯔꯗꯒꯤ ꯃꯥꯁꯨ ꯉꯁꯥꯏ ꯄꯤꯌꯣꯟꯗ ꯂꯨꯄꯥ 250 ꯁꯤꯅ ꯂꯧꯖꯍꯧꯕꯗꯨꯅꯤ ꯑꯗꯣ ꯃꯗꯨꯕꯨ ꯎꯔꯝꯃꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯅꯤ ꯑꯗꯨꯅ ꯌꯥꯝ ꯃꯨꯟꯅ ꯈꯪꯕ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯟꯅ ꯍꯧꯔꯛꯄ ꯃꯥꯅ ꯂꯣꯏ ꯇꯧꯔꯛꯄꯅꯤ나 ꯃꯥꯅ ꯇꯧꯔꯝꯗꯣꯏꯗꯣ ꯈꯪꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕ ꯃꯌꯥꯝ ꯌꯥꯎꯒꯗꯕ ꯅꯠꯇꯦ ꯍꯥꯏꯅ ꯑꯗꯨꯝꯕ ꯃꯦꯁꯦꯖ ꯄꯤꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯃꯣꯠꯂꯤ ꯃꯟꯗꯦꯅꯤ ꯃꯣꯠꯂꯤ ꯃꯟꯗꯦꯁꯤꯗ ꯇꯧꯔꯤꯁꯦ ꯁꯤꯁꯨ ꯄꯩꯁꯥ ꯄꯤ ꯂꯥꯛꯄꯅꯤ ꯄꯩꯁꯥꯁꯤ ꯁꯨꯀꯦꯁꯁꯦ ꯍꯥꯡꯗꯣꯛꯑꯒ ꯃꯟꯇ꯭ꯔꯤꯁꯤꯗ ꯄꯤꯕꯒꯤ ꯁꯤꯟꯅꯤ ꯑꯗ ꯃꯥꯅ ꯍꯥꯏꯗꯤ ꯅꯣ ꯀꯦꯁ ꯄꯩꯁꯥ ꯑꯗꯨꯃꯥꯏꯅ ꯀꯦꯁꯁꯤꯅ ꯄꯤꯔꯗꯤ ꯀꯔꯞꯁꯟ 이즈 ꯁ꯭ꯇ꯭ꯔꯤꯛꯂꯤ ꯄ꯭ꯔꯣꯍꯤꯕꯤꯇꯦꯗ ꯍꯤꯌꯔ ꯍꯧꯖꯤꯛ ꯀꯔꯞꯁꯟꯁꯦ ꯁꯤ ꯖꯒꯥꯁꯤꯗ ꯑꯩ ꯀꯥꯁꯤꯗꯅꯦ ꯌꯥꯝ ꯁꯥꯊꯤꯅ ꯁ꯭ꯇ꯭ꯔꯤꯛꯂꯤ ꯄ꯭ꯔꯣꯍꯤꯕꯤꯠ ꯇꯧꯕ ꯑꯊꯤꯡꯕ ꯂꯩꯕꯅꯤ ꯁꯣ ꯌꯨ ꯖꯁ ꯂꯤꯞ ꯗ suitcase and move out fast ꯑꯗꯨꯅ ꯅꯪ suitcase ꯐꯖꯅ ꯊꯝꯃꯝꯃꯣ ꯑꯗꯨꯒ ꯅꯪ ꯊꯨꯅ ꯆꯠꯈ꯭ꯔꯣ before somebody see ꯀꯅꯥꯅꯣ ꯎꯗ꯭ꯔꯤꯉꯩꯗꯅ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯑꯦꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯆꯠꯅꯗ꯭ꯔꯦ ꯑꯣꯐꯤꯁꯇꯒ ꯑꯩꯈꯣꯏ suitcase ꯄꯥꯏꯔ ꯆꯪꯕ ꯍꯥꯏꯁꯦ ꯃꯌꯥꯝ ꯂꯣꯏ ꯌꯦꯡꯅꯔꯅꯤ ꯍꯧꯖꯤꯛꯇꯤ ꯑꯦꯀꯥꯎꯟꯗ ꯀꯥꯞꯅꯕ ꯂꯣꯏ ꯉꯥꯛꯇꯅꯤ ꯁꯤꯗꯒꯤ ꯑꯦꯀꯥꯎꯟ ꯂꯥꯛ ꯀꯌꯥꯅ ꯄꯤꯅꯣ ꯑꯗꯩ ꯑꯦꯀꯥꯎꯟꯗ ꯀꯥꯞꯁꯤꯜꯂꯒꯦꯅ ꯑꯦꯀꯥꯎꯟꯗ ꯀꯥꯞꯅꯕꯗꯨꯗꯤ ꯀꯔꯤꯝ ꯈꯪꯗꯦ ꯎꯗꯦ ꯑꯗꯨꯕꯨ ꯍꯌꯦꯡ ꯊꯤꯒꯠꯂꯀꯥꯟꯗꯤ ꯀꯅꯥꯅ ꯀꯅꯥꯏꯗ ꯑꯦꯀꯥꯎꯟꯁꯤ ꯇꯧꯕ ꯀꯥꯟꯗꯗꯤ ꯑꯗꯨꯁꯨ ꯕꯦꯔꯥ ꯀꯥꯕꯅꯤꯅ ꯑꯦꯀꯥꯎꯟꯗꯁꯨ ꯌꯥꯝ ꯀꯥꯞꯁꯤꯟꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯀꯦꯁ ꯄꯤꯕ ꯌꯨꯝꯗ ꯊꯤꯜꯂꯛꯄ ꯕꯣꯔꯥ ꯈꯥꯎꯗ ꯍꯥꯞꯄ ꯕꯣꯔꯥ ꯈꯥꯎ ꯑꯃ ꯄꯨꯔꯛꯑꯗꯤ ꯀꯩꯅꯣ ꯑꯁꯤ ꯆꯥꯅ ꯊꯛꯅꯕ ꯏꯟꯖꯥꯡ ꯅꯥꯄꯤꯗ ꯌꯣꯝꯁꯤꯜꯂꯒ ꯄꯨꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯕꯅꯤ ꯁꯤꯒꯨꯝꯕꯒꯤ ꯅꯦꯆꯔꯗꯨꯅꯤ ꯑꯗꯨꯅ ꯃꯥꯏꯁꯦ ꯑꯩꯈꯣꯏ ꯁꯤꯗꯤ ꯅꯣ ꯀꯦꯁ corruption is strictly prohibited here so you just leave the suitcase and move out fast ꯁꯤꯗꯗꯤ ꯀꯔꯞꯁꯟ ꯌꯥꯝꯅ ꯁ꯭ꯇꯔꯤꯛꯂꯤ ꯑꯊꯤꯡꯕ ꯊꯝꯃꯦ ꯑꯗꯨꯅ ꯅꯪ suitcase ꯊꯝꯃꯝꯃꯣ ꯑꯗꯨ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ somebody see it before somebody ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯎꯗ꯭ꯔꯤꯉꯩꯗꯅꯦ ꯑꯗꯨꯝ ꯆꯠꯈ꯭ꯔꯣꯅ ꯅꯣꯛꯅꯤꯡꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯊꯣꯛꯇꯕ ꯅꯠꯇꯦ ꯃꯁꯤ ꯊꯣꯛꯄ ꯄꯣꯠꯅꯤ ꯃꯌꯥꯝ ꯑꯃ ꯔꯦꯠ ꯍꯦꯟꯗꯦꯠ ꯐꯥꯈꯤꯕ ꯅꯪꯒꯦ ꯍꯥꯊꯣꯡ ꯐꯥꯈꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕ ꯌꯥꯎꯕꯗꯨꯅꯤ ꯑꯗꯨꯅ ꯁꯤꯆꯨꯋꯦꯁꯟꯁꯤ ꯁꯨꯝꯕꯁꯨ ꯂꯩ ꯍꯥꯏꯗꯅ ꯎꯠꯄ ꯑꯗꯨꯁꯨ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯤꯡꯁꯤꯡꯖꯕ ꯑꯃꯅ ꯑꯩꯈꯣꯏ ꯉꯁꯤꯁꯤ ꯈ꯭ꯔꯤꯁꯃꯥꯁ ꯑꯣꯏꯕꯅꯤꯅ ꯍꯌꯦꯡꯁꯤꯗꯤ ꯑꯩꯈꯣꯏ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯝꯇ ꯐꯣꯡꯉꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯕꯦꯁ ꯇꯧꯖꯔꯒ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯌꯥꯎꯔꯛꯄ ꯀꯥꯔꯇꯨꯟꯁꯤꯡꯗꯨꯗ ꯑꯩꯈꯣꯏ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯗꯨꯝꯕ ꯁꯟꯗꯣꯛꯆꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤꯅ ꯍꯌꯦꯡꯁꯤꯃꯗꯤ
sang nani yingbiriba viewers na waro biroi newspaper phong dagidi khoi ubai lejadabani aduna ne newspaper phong ka du dagi lokachaba cartoon sing du kitang akoina cartoonist phong du phom du kitang ene elaborate toraga duga issue sida pusanjaraga duga tuan ton ba reference mayam du hapcharaga mayam da kitang adum wakhal losing oinaba oiba yagadra kaina khanjaraga adum puthokchaba program ni ana hayeng simadi akoi teso cartoon simadi lejaroi musinamta sang nai ni jingbiri ba viewers na wara ubina ba uta hangachage hai khum je thamjaraga ngasi gi do melit tv ki teso cartoon ki mahaw matang asoi losin jere meng tabiri bu simmo kana khuram jabo lorina kaina ne bethani jeri bine bisi Welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration.